Lakhipuronline puthok saba August ki tang 18 thangzenumit ki Khomjinba Pao tabirase. Ahanbada maroiba pao. Pradhan Mantri Narendra Modi na video conferencing ki kuthang dangarang irai numita Smart India Hackathon 2022 gi grand finale da wangang khre. Rajya sigi school amata thingzin bagi wafam leite atopa school amaga punsin bagi wani haina mahimasing gi mantri Ranos Beguna phongdokre. Silchar Medical College Hospital ki sorok wangmada leba dukan kayamarom maina tumna chakre. Bengaluru gi badminton tournament ta chahi tarahomdoi makha gi singles amadi doubles animakta Dailan pi thokchom maipak lakre. Amasung Congress ki saknai rebelu chingba Gulam Nabi Azad Congress dol dagi tokre. Haujik mapungoi pau tabirase. Pradhan Mantri Narendra Modi na video conferencing ki kuthang dangarang irai numita Smart India Hackathon 2022 gi grand finale da wangang khre. Pradhan Mantri na Smart India Hackathon 2022 gi grand finale da saruk jari banharol singa wari sanaki. Laibak asida maruaina naharol singi marakta innovation gi wakhalon puthokna bagi damak Pradhan Mantri na lepa leitana honaduna lakhi. Pandam masigi makhada ingkumja lisingani ga taratareta Smart India Hackathon haudoki. Masina kunai organization amasung lenga ki oiragliba awaba singasi kokhanbada mating oinabagi damak mahiroi singda masibu pangthokna bagi phambak ama pinanaba leibak sinba thongbada chathakiba thausilni. Masina mahiroi singi marakta anoba pochai puthokpa product innovation awaba kokhanba problem solving amasung pumnau noba idea sing puthokpa out of the box thinking lehenana bagi pandam thamle. Ahanba edition da mahiroi lising teret makhairom oirambadagi hojik chathariba manga suba edition asida lising kunmapan chatruk romna hackathon asigi damak register tarokpa uri masi hanadagi saruk mari hengalakpani chahi asida mahiroi amasung mentor lising tara manga henbana Smart India Hackathon asigi grand finale da saruk jari. Mahiroi singa laisangda haktuna iriba mayek singa sibo optical character recognition OCR sijanaduna Hindi mayekta haibadi Devanagari da onthokna bahonari patha pumthaganba acha thagi potlam singi monitoring toba khudong thiba nanglaba mafam singi lamit tumit infrastructure amasung lambigi mafam singi high resolution 3D model semana chingba finale asida yauri. How is your team doing it? Yes, sir. We are Team 6 Pixels, an all-girls team from RV College of Engineering, Bangalore. Our problem statement is optical character recognition of ancient inscriptions found on temples and its translation into Devanagari script. This problem statement is provided to us by Indian Knowledge System Division and falls under the theme Heritage and Culture. India is a land of vast heritage and culture. Our country is the mother of democracies. We have democratic traditions. Rajya sigi school amata thingzen bagi wafam leite atopa school amaga punsin bagi wani haina mahimasingi mantri Ranos Beguna phongdokre. Punsin gadoriba school adugi mahiroi singi masing amadi athapagi wafam kupna khanaraga thabagasi makhatana paikatkani haiki. SCERT gi director amadi atai makok thongba miyoi singa loinana anoba education policy ga mari leinana anoba tamna lairik puthokpagi matangda pangthokpa mifam amada mantri na wafam adu phongdokhibani. Mifamna cabinet warepna kiba matungina mahisang singda social studies subject ki mahutta geography amadi history subject ki tamna lairik puthokpagi wafam sukhanaki. Khanganjaba ma Manipuri Youth Front Assam Maifana Haukiba chahi kayadagi miyam ga loinana Manipuri loan bu Assam lenga ki associate official loan ama oina sakhang binabagi damak taksinduna lakli. Khongjang asigi makhata na paikat payaba thabak thorom sing kaya gi matangda khana nainabagi damakta leibak miyam gi oiba mifam ama lakliba September gi tang mari nongmaijing numit ayuki pung 10 da koroi kandi da leiba Baskandi Junior College ta pangthokadori. Mifam asida miyam na saruk yabiu haina Maifagi President Thangjam Brojen amadi General Secretary Soram Thoibana Paujalagli Khanghanjaba loijare. Excellent coaching for Navodaya Vidyalaya and Sainik schools for Class 6 English Manipuri medium by a group of experienced teachers with experience of 10 years.
For further information, please contact mobile number 7005440390 or 6000396742. Ngarang irai numit ki nungthil pung 3:30 taba matamda Silchar Medical College Hospital gi sorok wangmata leiba dukan Cameron maina tumna chakre thodok asigi matangda phangba pawgi likhun matungina electric short circuit na maram oiraga mai horakpa oigani hairi thodok asina maram oiraga asokapan asiana gi pawdi leite mai chakpagi paw asi khudakta pirabasu fire brigade lakpada matam khara thinthaki bana maram oiraga amangata gi chang henbani haina paw asina makha tari এটা তো ইলেকট্রিক শর্টে আগুনটা লাগছে আর তাও তো আমরা গরু না রাস্তার মাঝে চিল্লা হয়েছে আমি ভাত খাওয়াতাম ভাত খাওয়ার ছাড়িয়া ইয়া দেখি আর আগুন তো প্রচুর হয়েছে কিন্তু আমি রাঙ্গিরখাড়ি থানার প্রায় 50 বার কল করছি তারা কোনো ফোনের রেসপন্স দিচ্ছেন না তারা কইরা যে বিএসএনএল ল্যান্ডফোনটা এইরকম রিং বোঝা যায় না ঠিক আছে যাই হোক আমার এখানে আম পাবলিক যারা আসলা তারা খুব আমার সহায়তা করিয়া মোটামুটি আমরা আগুন একটা লামাই দিছি এরপরে আমরা ফায়ার ব্রিগেড আইছে আইয়া এরাও বহুত সাথ দিয়া আমরা লোকে আগুনটা Karnataka Rajya gi Akshay Sports Bengaluru da August ki tang 19 dagina 16 phawba chathakiba Yonex Sunrise State Ranking Badminton Tournament ki chahi 32 makha gi singles amadi doubles category da Dailan P Thokjomna mai paklakpada Manipuri Meitei Association Bangalore na haraute amba phongdoragli Under 13 boys ki final da Dailan P Thokjomna Tosan Naikpu Panjal Kunmathoi Tara tamaithi hanki Panbayai Dailan P Thokjom Roman Kumar amadi Binika Pangambam gi machanupani Under 13 boys doubles final dasu Dailan P Thokjom amadi Karan Snaiduna Siam amadi Sambram Espu Kunmathoi Tara nipan tamaithi hanki masiga loinana Dailan P Thokjomna Karnataka ki oina under 13 boys singles amadi doubles animaki rank 1 oirakpada Manipuri Meitei Association Bangalore gi maigi dagi Publicity Secretary Prasanta Laisangbamna harawa phangdorogli Congress ki saknai rabal uchingba Gulam Nabi Azad Congress doldagi tokre mahakna ningamdaba amaga loinana Congress doldagi mahak tokpani haina Congress President Sonia Gandhi da thaba cherol amada phongdokhi panbayai Congress President Sonia Gandhi masala yengbagi damak haujik mapan leibak ta leiri Rajya Sabha ki member mangarak oiramba loinana Jammu and Kashmir ki CM amadi Kendra ki mantri su oiramlaba masagi chahi 39 suraba saknai rabal uchingba sina Congress Thadokibada Mahaki Dolgi General Secretary Ajoy Makenna Thamoi Sokpa Phongdokhi Aroibada Maroiba Pau Amukhanna Pradhan Mantri Narendra Modi na video conferencing ki kuthangda ngarang irai numita Smart India Hackathon 2022 gi grand finale da wangangkhre Rajya sigi school amata thingzin bagi wafam leite atopa school amaga punsin bagi wani haina mahimasingi mantri Ranos Beguna Phongdokre Silchar Medical College Hospital gi sorok wangmada leiba dukan kayamarom maina tumna chakre Bengaluru gi badminton tournament ta chahi 32 makha gi singles amadi doubles animakta Dailan P Thokjom mai paklakre amasung Congress ki saknai rebelu chingba Gulam Nabi Azad Congress doldagi tokre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare